Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak marude headline. Amit sahaga kimchanga Unakre Nupigi IRB battalion ama hambagi Ayaba Pirakhre. Miyamna Nscn IM gi Ukhrulda town da labor Luchingbasingi Yaona YUM9 Thakhre. Wakada Sagaliba Manipur University of Culture Abiyu Matami Manunda Lushinabu Honagani Hana Lokina Hondoraki Amit Saga Kemsanga Unakre Nupigi IRB battalion ama hambagi Ayaba Pirakhre. Kudaki Oina Dalida Laknaba Korokiba Chief Minister YUM9 Kemchana ngasi ayuk pung 12 kuntraram tarakpada Parliament House Complex da Union Home Minister Amit Saga Unakre. State asigi hausigo riba law and order gi matang da wari sanabaga lunena Manipur da nupi khaktagi oiba Indian Reserve Battalion IRB ama hangdoknabagi Ayaba Pirakhre. Thuda yangna nupi IRB personal chanipangi madakta longnabagi thabak paikhagadawri khongchat aduda Manipur gi Home Commissioner N Ashok Kumar shu saruyaki thazaba yaba mafamdagi phangwa pauna hai handakta kuki amasung tangkhulgi marakta thokiba irang adu center na yamna lumna lawi makha sangdoktana ba irang adu losin hanaba akanma thabak lokhadabasu Chief Minister da Union Home Minister na khangalaki masida sunnatana Nscn IM gi cadre mari hat kebigi matangda Ukhrulda district headquarter da thokiba thodok adugi matangda su makhoi ani yamna kupna wa khanaki state asigi Miyamna national highway singda aki tujungba yaudana chathok chasin tawba yahanabagi hanadagi lokhalakpa thabak thoram sing adu khara hena yangshina loshinabasu Chief Minister da Home Minister na khangalaki Thazabaya Bapao Amana Hai, Chief Minister Yaona Cabinet Minister Manga Wasak Lokraba Matungda, Hangnola Lehoriba, Minister Taret Kipam Asi, Atubumatamda, Nscn Habigi Thazabalatri, Minister Expansion Thabada Center Gi Makedigi, Apamba Amaphoba Fondoropalatory. Tara Manga Suba Finance Commission Yaona Senba Chahigi, Senfam Amata Thadora Kidre, Wadun Laba State Asida Hena Awaba Pibani Hina Megatron Fondorakli. Haukiba Senba Chahi listening Kunmanga Kuntaruki, Tadokadaba Fansing, Tadokidaba Kaknatana, Taramanga Finance Commission Fangi Lupa Kro Chatruk Henbegi, Senpam Busu Tadokana Lemna Mahan Kibasina, Waduna Laba State Asida, Hena Awaba Pibani Haina Congress Legislature Party CLP leader, Kaisam Megatron Fundokre. Ngasi Babu Parata Labor leader Asigi quarter da financial year 2025-26 Samadi. Taramanga Finance Commission gi funding Thadokhi dabaga mari lenana pangthokhiba paugi mefam amaga mari lenana Megatron hai lengang asina praja singi yaifanaba matam gi paikhatpa tongan ba thabak thoram kayagi kaithagadaba funding matam chana kaithagidaba asina hanadigi awaba kaya mayoknariba praja singda hena awaba piba khaknatana state asigi chawkha thorangi thabak kaya dasu hena thengthanawagi machagam ohelei Loising Kidraba Chakwarangi Tabaksing Amuk Hana Makata Tanaba Honaba Habasi, Matam Changba Tabak Tintahan Bahabadu Oregani Haki, Masidanatana, Panchati Ras Kalbaril Nenaba Skim Maruena, MZN, RIZA, Yaona, All as Pension, Widow Pension, Government Employees Singi Pension, Asina Chingba Tongan Makagi Skim Sing Asigi, Beneficiary Sing Busu Hena Awaba Pivini. Amadi Taramanga Finance Commission gi Lahogadaba Lupa Crore Chatruk Henwiki Senpam Busu, Lautadana Lemna Manghan Kiba Habisi, State Asigi Oina Chowna Mangjaba Amani Hariduna, High River Fencing Asi, Matam Chana Tadoki Dabagi Maram Karigino Haba Wahangsu Hanki. Hauzik Manipur gi Oiriba Tangduleta Daba Pibam Asida Census Pangtopa Yaning de Haina Court Memna Fondorakli. Manipur gi hauzik Oiriba Tangduleta Daba Pibam Asida State Amadi Central Government na Census Amadi Delimitation Taunabagi Pakalapa Khongthang Asibu Committee on Protection of Mighty Victims Court Map Morena Akan Mungda Yaning Daba Fondorakli. Court Map Moregi Convener TH Buddha Maitena Kudyek Pidona Thadrok Churol Manahai. Manipur Miyamgi Asengba Database Amasemduna National Register of Citizens NRC Chanadriba Haba Census Amadi Delimitation Toba Yaroi Hauzik Manipur Tholiba Irang Asida Yumlona Riba Lebak Shingdagi illegal oina mitokaya Manipur Tangsila Kibalay Habigi report kaya Miyamna Khangarabani
Loinana lising ama shupna amagi census ta mitop kaya yauksinkiba asina maram oiduna Manipurgi chingi lamsing mising khanghen hengalakpagi report leiribani. Mitop sing asina maram oiduna state asigi St. Milon amadi demography da atoba zaiting piribani. Maramaduna state asida NRC hana tauduna state asidagi illegal mitop sing hana khandotuna census amadi delimitation tawadabani haina Miyamna government ki puning chingsilakli. Wakhada sagaliba Manipur University of Culture apiba matamgi manungda loshina bohonagani haina lokena phondokrai. Imphal East District ki manung chanba Wakhada sagaliba Manipur University of Culture MUC apiba matamgi manungda loshina bohonabagi matakta University asida tariba lambi singi phibamsu nongju thagi mangoinana semjin sajilagani haina Art and Culture amadi Tourism gi Minister Ukhrulda lokena phondokrai. Ngasi Minister Ukhrulda lokena masa Yaona MUC gi Vice Chancellor Paunam Gunindro University asigi Register L Radhakanta amadi project asigi implementing agency oriba Manipur Minorities and OBC Development Society gi Yunus Ali amadi MSY Shuras Yaona Satkiba site visit kamari lenena Minister lokena makhatana haikibada state asibu malengi sakta liba art and culture bu leriba lengak asina lumna lawba khaknatana masibu hena awangwa thakta thangana babhabuk sing leptana paikhali University asida tamleba mahiroi kaya varada leduna thainariba khudong chadaba kaya gi khanduna mafam asi lengak la loshingani haina thakiba matamgi manungda loshinnaba pandamga loinana thabak shuri masida natana mafam asigi lambigi phibam asisu nongju thagi mangoinana semji sanjanaba chief secretary ga wari Thakhre CM na mapandigi halakpaga thabak longnaba honaragani haiki chingmai kaya maru koklabasu technopalgi konai tong maring kholgi chingmai singdi chahi chupa sangdunata lehori haina lomi lopna phangdorakli Haukiba March Konmapanda Manipur Lomi Lobki Secretary H. Ibobishingna Luchingba member Nipana Sawa team Amana Technopal District ki Konai Tong Maring Kholgi Khunchasang Unadna Lamdam Asida Chathok Leba Anobo Makhagi Chathok Yamna Puthok Pangamba Chujak Amadi Khul Sida Lomishingi Sendok Lambi Wahandana Mahimarong Makhalkaya Thanaba Wapam Khul Asigi Machinchatba BK Mophamgi Yumda Khanaki Indian Coordinator Research Project Central Agriculture University gi Mass Sinister Dr. Dayanandagi Miyeng Makhada Puthokpa Anauba Chujak Variety asi Pambi Amada Chujak Tarutare Rompan Maramna Masibu Tharibi Singda Sendong Chawna Tanma Ngamali Haina Manipur Lomi Lubki Secretary H. Ibobishingna Deliver Singda Macha Khaina Khangan Ki Jinjak Tamipan Tangdanaba Konai Tong Maring Kholgi Khunja Singna Matamatamgi Mahai Marong Makhal Sing Yauna Manamasing Makhal Kaya Thaduna Jingmai Ayaba Kum Chupna Sangduna Taleba Ning Thiraba Saktam Ama Ubo Fangwada Khunja Singbu Manipur Lomi Lubki Secretary H. Ibobina Thagatpa Phongdoki KCP Apunbagi Gather Ama Fare Manipur Police na akaknaba pau ama phangbadagi thibu humbagi thabak chathabada KCP Apunbagi Gather Ama Fare haina police ki pau amana hari Faraba Gather adudi Imphal East District ki Lamlai PS na konba jana maya lekai degi thokjom tompok chahi kunmapani hari atopa pau amadana KCP Apunbagi Active Gather amasu Lamlai PS ki manung chanba pungdong bom makhale kai degi fare hari Faraba Gather adudi yorbung khunau degi urikhinbam Vizeran Alice Vire Sanjan chahi kunnipani hari mongondagi mobile phone amasu phangle hari Miyamna Nscn gi Ukhrulda leba Luchingbasingi YUM9 mai thadokre Nscn gi cadre singna hongboide ambush chataduna Naga Army mari hatkibada mapung oina chinaba Nscn gi lanmi ani athot amadi Starling bu Miyamda sinau haina tangkhol CSO singna thakiba Pung tarani thogi matam ngarang loi khruba phawada thabag oina onthorok tabadagi tangkhol CSO sing amadi Miyamgi marakta pendaba kya leri matam ama hektada Miyamna khungjang Yabagi oithokpa leibana hauzik Ukhrulda tongan ba mafam kayada security force na akanba ngaksenbagi tabak chathari amaromda hongbaigi ambush laikhidraba Naga Army Eastern Flag ke lami marigi hakchang ngasi ayu phawba Ukhrulda leiba TNL gi officer thamli Charagasida Ukhrul district headquarters sigda leiba dukan sing thonglonba kaithel kana daba amadi school sing thong hangna daba amadi lambida gari chena daba ngasi ga tharga namit homni shukre hari mihar asida mapung oina chenari ba Nscn lanmi gi ani sinaraktabadagi
Nscn IMG Wong Tangkhul region da mari tatnaragani haina Tangkhul CSO singna ngarang lauthokhibaga loinana Ukhrul town da leba Nscn IMG Luchingbasingi Yaona punna lana YUM9 mai thakibaga loinana Wong Tangkhul region gi kor amasung PMO gi office Miyamna thogaiduna amangata thoganki hari IDP listing nipu himayumda hanjin hanaba thakiba batam loikhrabasu CS tumina leisingkhrei Sahi asigi March kontramathoi phawbugi manungda IDP listing nipu masagi mayumda hanjin hangani haina thajaba piramlaga hojingna thabak oina onthoktrei Manipur gi Chief Secretary Punit Kumar Goyal tumina leisingkhrei IDP sing khundalaita hanabigi matangda Chief Secretary na January 18 da thokiba warol amada hai state level committee amadi district level committee semduna IDP hanjin hanaba thorang lokhatuna lakhi Chief Secretary na chairman oiba state level committee da home commissioner Director General of Police amasung atai senior officers singna member oidi district level committee singi chairman na mari nainaba district magistrate na oidi langaki khwaidigi maru oiba pandamdi IDP singbu asoi angam yahondana khunda laita hanbaga loinana mahosagi punsinda hanjin hanaba honabani relief camp tigi mayum da halanba khagnatana senthok lambi lehenba mahi masing ningthina tamhanba amasung hiram khutimakta khumang chokshin hanaba honaba langaki maru oiba pandamni haukiba December Pawada imung lisingani gachani ki IDP lising tara hena khunda laita hanbangam khrei thorang asida hena khumang chokshin hanbangam naba special pradhan mantri awas jogramen gi makhada yum lising tare sabagi Pirakhre phongdoki basu lekhrabani umang degi khulai fanglei Technopal district ki Technopal PS ki manung chanba saibom risk ki umang amadegi security force na thibu humagi thabuk chathabada IED tarani thoi yauna khulai khara phangbangam le hari security force na phangniba khulai sing adudi IED tarani thoi 9mm pistol mari 9mm pistol ki magazine mari amadi firol kharaga lunena polam kaya su yauri fagalaba IED sing adu mafam chaba yenglaga pokhayan khre hari arubda muruba pau amakan bizari Amit Saga Kemchanga Unakre Nupigi IRB battalion Amhambagi Ayaba Pirakhre Miyamna Nscn IMG Ukhrulda town deliver Luchingbasingi Yaona YUM9 mai thadokre Wakhada Sagaliba Manipur University of Culture Abiba Matami Manunda Loshina Bahonagani Hana Lokena Fondorakli Matang asida loyalam E-PAO na lumitangi pau bibil lezari tabili bakutimapu amuka hana kurumjari